Paujedi Yumpop Evamaroi Paukara update Toukhre. I am the Framework Agreement Fongdorakpaga loinana RN RAVI the maral kia siri. NSCN-IM amasung India government anigi marakta sign Toukhre Framework Agreement adu Fongdorakpaga loinana Agreement adu the Yauriba Waising interlocutor RN RAVI na semdok saduktuna Thabaktagisu haina NSCN-IM the maral siragle. NSCN-IM ki Ministry of Information and Publicity ki role amada Framework Agreement adu miyam da khanganaba Fongdokle amasung masida interlocutor na kari tauri haibadu engsinba mathok tare. RN RAVI na mahakanak naga civil society organization singe favor da thabak tawna bu honariba asi naga singe aroiba warusin ama purakpada khurau thangana bu honabani aire. RN RAVI na naga political issue ki matang da tawriba thabak asi naga khuding makine amasung naga taba mafam khuding makine adubo RAVI na issue asi Nagaland state khaktagi oini yenglaga thabak tawre. Masina Framework Agreement adubo phagi tahan batana tana naga singba ikai bapi bani aire. RAVI na yamna toina issue ama warusin ama haiba wafam palle adubo magnati NSN ga Framework Agreement sign tawraga nakalamarum NNPG ga yanaba phibam amada amok sign tawre. Masina magna naga simbu karamba lambi da punaba hotnaribano magna parallel agreement ama sign tawraga naga miyam bu tokhai na thamnaba hotnare. Framework Agreement bo semdok sadok laba matungda magna naga singi puwari bo isam jamna masak khangle haibu utpaga loinana Parliamentary Standing Committee phawba lana lamjingli haire. Framework Agreement ki reference na mahakna Naga Peace Accord ki matangda Parliamentary Standing Committee da naga gi bothok asiki waruisin adu Indian Federation ki manungda naga singi top puwari masak khanglaga tawgani hana pawdam khe. Agreement asigi makhada naga singi akhanaba thorang kaya packet kadabani haiki adubo masidi Framework Agreement da yaukhiba wafam adu semdokpani haire. Atopa paw amadana Independence Day numit da Commando SI Devsan da pikhiba Gallantry Award Handokkhre Thabaktagisu Suspend Taokhre. Ngarang Independence Day numit ka mari lainana Manipur sarkar na Imphal East ki Commando ki SI Baisamayum Devsan luba crore hum henbage drug case da chenarambadage magunda pikhiba Manipur Chief Ministers Police Medal for Galentary Award cancel amasung withdraw Toukhre. Loinana Commando SI asi Thabaktagisu Suspend Taokhre loinana maki mathakta inquiry sa thananaba IGP Intelligence ke Radhes yamna lusingba inquiry committee ma semkhre. Maraga sida Regional Institute of Medical Sciences RIMS da Ngarang Numidang athingba COVID-19 na positive oiraba Meoi amasu Leikhidre Meoi asi Imphal East district ki manungsan na leiba kiamgai mamang laikai dagine Leikhidre mahak asi tharaga Manipur da COVID-19 na Sikhiba masing taraga tarit yaukhre. Aroiba da content sing asigi maroiba paukara asi pawdam jari Manipur Local News YouTube channel amade Facebook page asi dagi yengpiri punamak puthaga chari loinana channel asin adumda kanarabadi subscribe like and share tawba kaubhi punamak pu amuka hanna thaga chari.